welcome back to my YouTube channel. Ma'am, ngasigi video sidi ay traditional dress setpagi video oidoini. Ado ma'am ahanbada siramse oina taijare. Asigi siramse plum gi siramni. Ado asise oina ahanbada taijare. Adugi matungda ay moisturizer si oina taijare. Asigi moisturizer sina ojibagi moisturizer ni ay asise oina sijanai aigidi. Aduga asigi cream sina naibigi cream ni. Gi cream se online dagi laikibani. Adugi matungda ahanbada pisum se hana jekpire. Taptamna pisum mapan se taptamna tauna seba mada jekpa lore. Adugi matungda amuk manungi se brush na tauraga fill taubani. Ado miyam aina pisumda jeiba color se black tinate brown hape chatli. Ay black to jamtai diaba aduna brown se oina sijanai. Meat mathakta muktaire meat mathaki se ay orange ka yellow color ka sangbaniaba. Aduga ay ujik se eyeliner su taisalle taptamna tauna taijabani. Aduga i foundation su thajalle khajai su highlighter su khara tauna taire. Aduga lipstick ki color sina orange color ni. Ado miyam ay ujik se makeup tauba loijare. Ujik dress amuk sesarage. Ado miyam video se loiba phau jengbibagi tamakta thank you. Video se jengbagi matungda like share subscribe taubiba kaubiramganu. Aduga ngasigi video se phajai phajade haibado comment section da haibiramo. Ado ngasigidi matang ngasida loisanjarage miyam. Bye bye.